ngasi Great June Uprising Day June gi tang tara nipan sida Athoubi tara nipan bo han mamaktada salute tawjari Okram Ramananda Laitonjam Rajkumar Tamphasna Lalit Thokchom Bajaspati Mayum Naucha Khoisnam Singh Hajit Amom Rajen Khetrimim Romeo Rishikanta Yumnam Gurumayum Datta Chagolsem Surchandra Thokchom Wilson Thaudam Guneshwar Konsam Kameshwar Khetrimim Ziban Mayanglambam Manikanta Thingom Birendra Amadi Chabungbam Bharat Hairiba Athoubi taraga nipana se Kanglaipaga sibu kaiba yaroi haidana Manipur Laibaga sibu kaiba yaroi Manipur gi integrity machena ma phaw kaiba yaroi haidana chong thoktuna thawai thakiba adugumba Athouba taranipan gi mamingni adubu ngasidi Athoubi taranipan asina hangninglamgani mamitira chelaga nongthaktagi kari haina akoina ngaklamba akoina kallamba akoina kaihallamdaba Manipur do hojik leiriba adugumba Athouba mayam ama adu tongan Manipur gi kanglaipak ki praja singa sina kanmangam ga doribra haiduna wahang kaya am hangninglamgani kanglaipak asigi kanglaicha moina khoisu hangningi Athoubi taranipan duna thakriba thawai do maitai khaktangira maitai khaktangi nate kanglaipak Manipur si kaiba yaroi haiduna chongthorkiba adugumba Athoubi taranipan le Makhoi khatang nate miyoi lishing kaya miyoi lak kaya chongthok ki bani matam durasu haujuk su chongthok le Manipur kanglaipak kaiba yaroi haidana adubu wahang amadi tattana hangning le Manipur kanbagi thika sibu maitai khaktana lawgadoira yes atai community yaude have nate atopa community kaya amasu adugumba thaudang kaya man lawri adubu maitai khaktangna maru oina Lauba amadi ngasai atopa community singna mateng pangbagi mami se yam kanna sengna uba phangdabagi mawong amadi adum uri hainari I paudo phongkiba adugumba article ama June gi tang 19 2013 gi adugumba article ama yenguba matamda kekrupatta Athoubi 19 du haikal tamjaba matamda madugi adugumba senglaba numittuda Kuki leaders kayama, Naga leaders kayama, Muslim leaders kayama, Sikh leader kayama, yauna. Adugumba Athouba 19 duda haikalika tamki. Madugi apunbugi saktam do housing Manipur da kadaino. Illegal Kuki immigrants sing foreign influence lairiba mayam sina Manipur tangkai set lage and harakpa matamda akoi khudingmk na yaradra. Tongan ba community sing sina yes setpi ro haiga doira. Natraga maitai khaktan akoi setpi ganu haiga doira. Matamdugi unity kadaino. Maitai di kanglaipak kaiba yade haiduna tara nipal khatang nate hantakti lishing lakh ready the leirabane ready leiriba se maitai kannaba khatang la nate Manipur kannabani haining ede Manipur kandaba yade Manipur ima ware Manipur ima kanglaipak se kandaba yade haiduna chongthorokpa dugumba Athoubi ngaktane makhoi gi damaktasu salama makotchare punamakki maraksida government of India government of Manipur kari tawbiri vote loiram daida vote ki matang da vote loiraga tawgani vote loiraga action lakhutkani vote tawra vote loiram matunda du tawgani na haigiba kayam leire adubu hawjik phawba kari tawbiri kanglaipak sida kanamatna leihawdaba pura pungtum tumbadu ngaibiribra kari ngaibiri Manipur da leriba education system Manipur da leriba economic system Manipur da leriba social system Manipur da leriba duguma political system punamak disintegrate tawgra matungda punamak kaigra matungda anoba Manipur ma semge na ngaibiribra natraga karamba adugumba kanglup sing khaktang hinghauraga adugumba Manipur semge na ngaibiribino haibagi wahang se si tongan badugumba miyoi kaya amana hangninglamgani aroibo ina Manipur gi damakta punamak lepmina kisi Manipur kaiba yade Manipur kandaba yade haiba KHOLLAO sina ngasigi June 19 gi adugumba senglaba numit sida Athouba 19 bu ningsingbo ina akoi khudingmak amatto oina Manipur na yaifare na lawminasi